ngarang Sandel Naga People Organization CNPO amade Kuki inpi teknokpalani gi marakta Yanakhre ama sign tawnakhre Yanakhre da palliba warol singde Naga Army ki custody da leiriba Mr. Saikhogen Baite son of Thongam Baite Ti Jangam Village core committee member village volunteer ani asibu tekta kaidana thadorokna ba haina palle loina na Kuki National Army gi custody da leiriba Naga Army anisu KNB na thadorokna ba serol da palle loina na Kuki amati Naga ani gi marakta understanding amsong peace coexistence lainana ba warol da palle serol da gi makha chatharak oina Kuki inpi teknokpal amati Sandel Naga People Organization anina Yanakhibada tongan ba furup ani sige mage custody da lainakhiba miyoi singbo athoba matamda thadokna ba loina Kuki amati Naga ani gi marakta understanding amati peaceful coexistence laina ba haina serol da Yanakhre loina na MOU asida palliba warol sing ase ngakna chalaktaba yaurugadi makha tana madugi daikta masa na punagani haina serol da palle mathangda Kuki singi message le translation ama khak thamjage madude NF Tiger singna leiba mafam operation tawni hai army singna phone da wari sanabada gamladi lao khulai amata su losiloi fattaba torogladi aikhoi kapthannagadabani aikhoi isagi lam isagi phuruk kanjanaba leibani nakhoi da aikhoi kaim haukide yenagumsi haibadagi makhoi lakpa ngamkhide haina asumna message le translation thamlagle kangpokpi da Kuki nupi ma matam chana doctor amade hospital ge khutong chaba leitabana maram oiraga angang unabada leikhdre haidi Sorasanpur district ki oina health council na authority oirabara haibase asauba wahang ama oinarakle human right commission ki chairperson Upsahana Sorasanpur da hakthengna chaloba khongchatta Sorasanpur da maitai da leiramba lamsing khopsilamba thengnabadagi sambal khajindona ngak senaba district administration da khangalobada Sorasanpur district administration ki makok thongbo official amana sambal khadringi mamangda health council ki authority da hana tanaba mathau tai haina pakhum pirakhre hare Sorasanpur district administration ki makok thongbo official amana sumna pakhum pirakpa haibase Sorasanpur district ki oina health council na authority oirabara haibase asabu wahang ama oina ragle adum oina mak chairperson Upsahagi maikaidagi mafam adu maitai sing hanjinba yanaba ningthijana sambal khajilaga ngak senaba akanba pawtak piram khi haina paw sin makha tare mi phabada senaba KCP member ani police na phagakhre mi phabada senai haiba aina thinkraba KCP gi lalholob ani police na phagat khiba loinana mioi ama Imphal East district lamlai police station ki manuk chanba sawongbungda hangba checkpoint dagi kanba ngamhore hari police na pharba mioi ani adudi Konjengbam Narendra Elias Nautum Singh sahi kontraga mathoi amade maibam Priya Devi sahi kontraga ni thoi kawi hari makhoi ani dagi mi phabada senaba 4-wheeler gari amasu phagat pangam le hari